Mayam punamakpo jam nokjari mayam ngasigi pause ko yam satina nungaijadaba pauni ko mayamna khangbiramgani mayamna subiramgani mayam abako adu orabakasu aikhogi jati di nate aina semjaraiba video asigi matangda हादिबसे आइदि सिगी वीडियो से खोगी जाति की वीडियो दि नते अतोप प्रूफ ने अतोप प्रूफ की वीडियो ने असिगी थौदोक से को सखिबा फेब्रुवारी की डेट अहुमदा थोखिबा थौदोक ने बको आइदि ममा अमना मचाबु कयागी मतिक नुशी कयागी मतिक मगुल लेना मचाबु खल्ली मचागी दमकता ममा अमना मपामबम तिंगबा हाबिसे को मयामसु ममा ओइदि कया लय खंगमिना रंगनी को खंगमगनी बको म्याम को हाइदि ममा अमना मचागी दमकता करी तौबा ngambage करamba थाकता होनाबा ngambage मीगी थबकता याउरुरगसु मीगी थबक सुरुरगसु मीगी मिनाय उरुरगसु मचागी दमकता मीगी मिनाय ओइबा ngamba ममागी थौनानी को अदुबु ngasi फेब्रुवारी चखिबा फेब्रुवारी की डेट अहुमदा थोखिबा थौदोक से सिगी मतंगदा वीडियो अमा आई मयाम फमदा उचरके दुगी मतुंगदा आईगी वफम खरा मयाम दसु दुम थमजरके को मेरे बच्चे की बॉडी दे दो मुझे, मैं उसको प्राइवेट हॉस्पिटल ले जाना चाहती हूँ। मैं एक बार लास्ट ट्राई करना चाहती हूँ। मुझे गार्ड से बाहर निकलवा दिया धक्के मार के, गार्ड ने मुझे बाहर निकाल दिया हॉस्पिटल के, मुझे बॉडी नहीं दी। मैं अपने बच्चे के लिए लास्ट चांस लेना चाहती थी। वो बॉडी को लेके 4 घंटे तक स्लिप बनाते रहे, क्या करते रहे मुझे नहीं पता, मेरे को बाहर निकाल दिया। मैं चिल्लाती रही, एम्बुलेंस वालों को भी रिक्वेस्ट करती थी, कोई नहीं आया, किसी ने नहीं सुनी मेरी बात। मेरे बच्चे को लास्ट टाइम भी नहीं मिला। मुझे 1:19 पे कॉल आता है कि मैं SHO सेक्टर 11 से बोल रहा हूँ और यहाँ पे हमें एक बाइक मिली है R1500 और उसका रजिस्ट्रेशन जिस मोबाइल नंबर से वो मेरे बच्चे का नंबर था, मुझे कॉल आता है और वो बोलते हैं कि वो जिस बच्चे की बाइक है वो ऑन द स्पॉट हमें एक डेड लड़का मिला है, एक्सीडेंट मिला है हमें। मैंने उनसे पूछा लड़का कैसा है देखने में, उन्होंने बोला कि पतला है, गोरा सा है। मेरी जान सूख गई, मैं भागते हुए सीढ़ियों से अपनी गाड़ी उठा के मैं पहुंची वहां पे, ऑन द स्पॉट पहुंची मैं सेक्टर 11 लाल बहादुर शास्त्री के सामने। मेरा बच्चा, उसकी बाइक के 3 टुकड़े, स्पोर्ट्स बाइक इतनी भारी बाइक के 3 टुकड़े हो रखे थे। मेरा बच्चा रोड पे पड़ा था बहुत बुरी हालत में, उसकी जैकेट के भी चीतड़े हो रखे थे, इतनी बुरी हालत में मेरा बच्चा रोड पे पड़ा था। वहां से मैं अब 10 मिनट में चिल्लाती रही, मुझे समझ नहीं आया, मैं चिल्लाती रही 10 मिनट रोड में। उसके बाद वहां पे एम्बुलेंस खड़ी थी पर बच्चा हॉस्पिटल नहीं पहुंचा था, एम्बुलेंस खड़ी थी वहां पे। मेरे जाने के बाद 10 मिनट चिल्लाने के बाद मेरे बच्चे को ऐसे दोनों हाथों और पैरों से बिना सपोर्ट दिए, जबकि पुलिस वालों को पता था या नहीं पता मुझे नहीं मालूम, मैं 1:30 या 35 मिनट पे पहुंची थी, क्योंकि सेक्टर 9 और 10 के रोड पे ट्रैफिक होता है स्कूल की बसेस का, तो मुझे 10-15 मिनट लग गए थे। मुझसे पहले मेरे ऑफिस की लड़की, मेरा स्टाफ, मैंने उसको फोन करके बोला कि तू पहुंच के देख कि साहिल है कि कोई और है, क्योंकि वो बहुत नजदीक थी, उसके लिए जस्ट 5 मिनट्स का डिस्टेंस था मेरे ऑफिस से। मेरी बच्ची वहां सेम टाइम पे मुझसे पहले 2-3 मिनट पहले ही पहुंची थी और मेरे ऑफिस के कोई नेबर भी थे जो कि मैं उनके साथ कहीं जाने वाली थी, वो भी वहां पहुंच गए उस बच्ची के साथ, क्योंकि वो मेरे ऑफिस में वेट कर रहे थे मेरा। मैं वहां जाके देखती तो मेरा बच्चा रोड पे पड़ा था। मेरे जाने के 10 मिनट बाद उसको उठा के एम्बुलेंस में डाल के उसका पैकेट में मुंह बंद कर दिया। इंदिरा गांधी में उसको लेके गए, जहां पे कि कोई एडवांस मशीनें नहीं है, वहां पे कोई ढंग के ट्रीटमेंट नहीं होते। बहुत बार ऐसा भी हुआ है कि मेरी मेड्स वगैरह के लिए मैं भी गई हूँ वहां पे, क्योंकि वहां पे गरीब लोगों को ऐसे भगा दिया जाता है, वहां पे मशीनरी और एडवांस सिस्टम कंप्लीट नहीं है। वो वहां से इंदिरा गांधी लेके गए, मेरे जो नेबर थे वो मुझे अपनी गाड़ी में इंदिरा गांधी पीछे पीछे लेके गए, एम्बुलेंस अलग गई और हम उसके पीछे पीछे गए। वहां जाके उन्होंने मेरे बच्चे को स्ट्रेचर पे डाल के पैकेट में मुंह बंद कर दिया। मेरे बहुत चिल्लाने के बाद जबरदस्ती वो ECG करवाया उसका और उन्होंने वो उसको डेड डिक्लेयर कर दिया। मैं फिर भी चिल्लाती रही कि मुझे मेरे बच्चे की बॉडी दे दो। मैं 4 घंटे चिल्लाती रही हॉस्पिटल में, मेरे बच्चे की बॉडी दे दो मुझे, मैं उसको प्राइवेट हॉस्पिटल ले जाना चाहती हूँ। मैं एक बार लास्ट ट्राई करना चाहती हूँ। मुझे गार्ड से बाहर निकलवा दिया धक्के मार के,
गार्ड ने मुझे बाहर निकाल दिया हॉस्पिटल के, मुझे बॉडी नहीं दी। मैं अपने बच्चे के लिए लास्ट चांस लेना चाहती थी। वो बॉडी को लेके 4 घंटे तक स्लिप बनाते रहे, क्या करते रहे मुझे नहीं पता, मेरे को बाहर निकाल दिया। मैं चिल्लाती रही, एम्बुलेंस वालों को भी रिक्वेस्ट करती रही, कोई नहीं आया, किसी ने नहीं सुनी मेरी बात। मेरे बच्चे को लास्ट टाइम भी नहीं मिला। मैं अपनी कॉस्ट पे उसको प्राइवेट हॉस्पिटल ले जाना चाहती थी। Nobody let me, they didn't let me। वहां से सीधा 4 घंटे बाद उस बच्चे को जब मैं थक गई चिल्ला चिल्ला के, तो वहां से उसको मॉर्चरी में ले गए और वहां पे उसकी बॉडी दे दी। मैं बोलती रही मेरे बच्चे को मुझे गले लगाने दो, उसको बहुत चोट लगी है। मेरे बच्चे की हाथ में तड़प रही होगी, उसको दर्द हो रहा होगा, मेरे को हाथ भी नहीं लगाने दिया। मेरे बच्चे को चोट लगी, इतनी चोट लगी थी। मैंने 23 साल से अकेले पाला मेरे बच्चे को। मैंने अपने बच्चे को हमेशा फूलों की तरह रखा, मैंने बहुत प्यार से, मैंने कभी अपनी लाइफ में सेविंग नहीं करी। मैंने हमेशा अपने बच्चे के ऊपर 1-1 रुपया खर्च किया कि उसकी ग्रूमिंग अच्छी, उसको अच्छी एजुकेशन मिले। मैं हमेशा से चाहती थी वो इस कंट्री में नहीं रहे, मैं उसको यहाँ नहीं रखना चाहती थी। मैंने अकेले एज ए सिंगल मदर यहाँ पे जो सोशल टॉर्चर बेयर करा है और जो सिस्टम देखा है, मैं उसको यही बचपन से मैंने स्पून फीडिंग करी थी, बेटा यहाँ पे मत रहना। मुझे सब बोलते थे कि तेरा एक ही बेटा है तो उसको भी बाहर देगी, बच्चे बाहर जाके बदल जाते हो, तुझे नहीं पूछेगा। मैंने तब भी बोला मुझे एक्सेप्टेड है, मैं अपने बच्चे की अच्छी लाइफ देखना चाहती हूँ। मैं उसका वो हाल नहीं देखना चाहती जो मैंने पूरी जिंदगी यहाँ पे देखा है, जो टॉर्चर देखा है हर जगह, सोशली, काम पे, कॉर्पोरेट में, हर जगह, यहाँ के सिस्टम पे। मैंने पहले मेरा बेटा बाहर जाने वाला था, उसका लास्ट सेमेस्टर चल रहा था, वो स्कॉर्पियो वाला, उसके इतने सारे चालान आए हुए, इतने सारे चालान है उसके, 13 गाड़ी के सारे चालान जो ओवर स्पीडिंग के है, सारे चालान ओवर स्पीडिंग के, रैश ड्राइविंग, ओवर स्पीडिंग, विदाउट लाइसेंस का भी उसका चालान है। उसको अभी तक मुझे नहीं समझ आ रहा क्या हो रहा है क्या नहीं हो रहा। मैं अपने बच्चे के लास्ट राइट्स में बिजी थी, मैं अभी 2-3 दिन पहले ही फ्री हुई हूँ, घर में हवन था हमारे। सिनी अइना सिगी वीडियो सिगी मतांगदा वाफम खरा मयामदा थमजरके हाइदना वीडियो से पुजरकपनि मयाम अदो मयाम सिगी मतांगदा अइसे याम साथीनन है को इमोशनल ओयेबको कइगिनो हाइबदि ममादुगी मफमदा अइसे अइ इसासे थमगा येंगबा मतमदा अइ इसागी तुजुंगेबा यामना को तुजुंगबम फावरेबको अदो नुपा मचासे चाही 19 ता शुरिबा सुपनतगी अंगांगनेबको अदो माना नुपा मचासु होटनबा कंजाबा अदुगा ममा असिनेसु मचागी दमक्ता हाइदेना मचा नुपासे मतोमदा पोपो मचानी पाने मथंता पोक्चरिबको अदो मथंता पोपो मचा हाइबसे साधीना ममाइना ममागी मसागी थवाइदगिसु हेना मागी मचा नुपा मतोम पोपोदा दुगा नुशिरिबनेबको दुना माकी अवाबा माकी टेंशन मयाम लोसलगा माई मचा नुपा अमता पोपोदा अदुगु मी ओइनेबगी सेमकिबा माकी ममादुगी मफमदगी मचाबु सेतना लौखिबा मचाबु सेतना मुनखिबा मचागी थवाइबु सेतना लौखिबा असिगी असाकपसे ममादुना पुरिको अदुबु हुजिक फावबा मचागी असेंगबा मचागी हाइदी पाउदा मागी भिडियोसिदा हाइरकपा मतमदा ममा असिना मचागी डेड बॉडी द पिउ मा कहिम पामदे डेड बॉडी पिउ हाइबदुनेबको अदुबु हजिकी अंगांग असे थोममीबसे गाड़ी मचासे थौरगा आइदी अंगांगसिना माना हलकपा मतमदा गाड़ी मचासे मागी मान मसासिना नुपा मचासिना ममांगदा लेबको अदुगा स्कॉर्पियो ननी मासे स्कॉर्पियो हमना थोममनेबा मासेको तो थोमगे जामना थोममनेबा सिसे आइदी मिस्टेक नते सिसे थोममिसे थोमगे जामना थोममनेबको मिस्टेक नतेबको अदो थोमगे जामना थोममबसे मनुंसिदा नुपा nguन पिंगनेबा से मची मपाने हायेबको नुपासिगा नुपिसिगा मचिन मनाउनी हायेबको अदो मोय अनिसिना थोमगे जामना थोममबनेबा तो प्रॉब्लम से करिनो आइदी नुपासिदा मोय अनिसिना करी प्रॉब्लम लेबदो आई अदुदी खंगबंगमदे अदो एक्जेक्टली मीना अदुम हाइनरकपा मतमदा मोय की फ्रूट मी सिंगना मोय फ्रूट सिंगना हाइरकपा तानरकपा मतमदा दे असुमना हाय करीबु आइदी थोमगे जामना थममबनी हाइदना सुमाइन हायबको मयामको अदुबु मनुंग जबो वाफमदे आई खंजद्री दुबोरकसु
ꯊꯧꯗꯣꯛ ꯑꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯃꯤꯒꯤ ꯃꯤꯔꯝꯗ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯔꯝꯗꯁꯨ ꯊꯣꯛꯑꯦ ꯂꯩꯅ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯁꯨ ꯌꯥꯝ ꯊꯣꯛꯏ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦꯀꯣ ꯃꯄꯥ ꯃꯆꯥꯕꯨ ꯁ꯭ꯀꯨꯜ ꯍꯥꯏꯗꯤ ꯃꯆꯥ ꯁ꯭ꯀꯨꯜ ꯊꯤꯟ ꯆꯠꯄꯗ ꯈꯔ ꯁꯤꯕ ꯌꯥꯎꯔꯤ ꯈꯔ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯌꯥꯎꯔꯤ ꯃꯆꯥꯕꯨ ꯊꯕꯛ ꯑꯍꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯊꯧꯗꯣꯛ ꯑꯃꯁꯨꯀꯣ ꯃꯄꯥ ꯃꯆꯥ ꯒꯥꯔꯤ ꯃꯆꯥꯗ ꯃꯆꯥꯕꯨ ꯊꯕꯛ ꯆꯪꯉꯦ ꯍꯥꯏꯗꯅ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯒꯤ ꯀꯃꯦꯟꯗ ꯂꯥꯛꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯂꯥꯛꯏ ꯃꯤꯔꯝꯒꯤ ꯋꯥ ꯄꯨꯁꯜꯂꯛꯀꯅꯨ ꯃꯤꯔꯝꯒꯤ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯕꯤꯔꯛꯏꯕ ꯁꯣꯝꯁꯨ ꯃꯤꯔꯝꯒꯤ ꯋꯥꯁꯦ ꯃꯤꯔꯝꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯁꯤꯁꯦꯀꯣ ꯖꯣꯍꯣ ꯃꯐꯝ ꯗꯦꯜꯂꯤꯒꯤꯁꯨ ꯑꯣꯏꯁꯅꯨ ꯀꯣꯜꯀꯇꯥꯒꯤꯁꯨ ꯑꯣꯏꯁꯅꯨ ꯃꯨꯝꯕꯩꯒꯤꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯁꯥꯔꯒꯤꯁꯨ ꯑꯣꯏꯁꯅꯨ ꯏꯝꯐꯥꯜꯒꯤꯁꯨ ꯑꯣꯏꯁꯅꯨ ꯇ꯭ꯔꯤꯄꯨꯔꯥꯒꯤꯁꯨ ꯑꯣꯏꯁꯅꯨ ꯖꯍꯥ ꯃꯐꯝꯒꯤ ꯑꯣꯏꯁꯅꯨ ꯌꯥꯝꯃꯤꯀꯣ ꯑꯗꯣ ꯖꯍꯥ ꯁ꯭ꯇꯦꯠꯀꯤꯁꯨ ꯑꯣꯏꯁꯅꯨ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯁꯦꯀꯣ ꯃꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩꯅ ꯊꯥꯡꯒꯠꯂꯤꯁꯦ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯑꯩꯒꯤ ꯖꯥꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩꯅ ꯊꯥꯡꯒꯠꯂꯤꯁꯦ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯊꯥꯡꯒꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯑꯁꯤꯒꯤ ꯊꯃꯣꯏ ꯁꯣꯛꯏꯕꯁꯦ ꯑꯩꯗꯤ ꯎꯕ ꯐꯪꯉꯦ ꯃꯌꯥꯝꯒꯤ ꯎꯕ ꯐꯪꯗꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯤ ꯑꯗꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯁꯦ ꯆꯍꯤ 18ꯗ ꯁꯨꯞꯅꯇꯒꯤ ꯁꯨꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦ ꯃꯥꯒꯤ ꯃꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯦ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯅ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯆꯥꯗꯨꯅ ꯐꯤꯔꯦꯞ ꯑꯗꯣ ꯂꯧꯔꯝꯃꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥꯗꯨꯅ ꯃꯃꯥꯒꯤ ꯃꯊꯃꯣꯏ ꯄꯦꯟꯅꯕ ꯃꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯀꯟꯖꯕ ꯅꯨꯄꯥꯅꯤ ꯍꯥꯏꯌꯦꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯒ ꯖꯦꯡꯕ ꯉꯝꯗꯗꯅ ꯒꯥꯔꯤꯗꯨꯅ ꯇꯛꯈꯥꯏꯕꯤꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯗꯣ ꯑꯁꯤꯒꯤ ꯃꯀꯣꯛꯁꯦ ꯁꯨꯃꯥꯏꯅ ꯄꯣꯛꯈꯥꯏꯌꯦ ꯅꯨꯄꯥꯁꯦꯀꯣ ꯒꯥꯔꯤꯗꯨꯅ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯃꯈꯥꯗ ꯀꯩꯅꯣ ꯇꯧꯔꯒ ꯆꯪꯈꯤꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅꯗꯤ ꯑꯩ ꯐꯨꯜ ꯑꯣꯏꯅꯕꯨꯗꯤ ꯍꯥꯞꯆꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯅ ꯃꯃꯥꯡꯗ ꯅꯨꯄꯥꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯑꯉꯧꯕ ꯑꯃ ꯑꯗꯨꯒꯩꯗꯨ ꯑꯍꯟ ꯑꯃ ꯒꯥꯔꯤ ꯊꯧꯔꯤ ꯀꯥꯔ ꯑꯉꯧꯕꯗꯨꯗꯅ ꯑꯍꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯨꯟꯗꯅꯦꯕꯀꯣ ꯒꯥꯔꯤꯗꯨꯒꯤ ꯃꯊꯨꯟꯗ ꯑꯉꯧꯕꯗꯨꯒꯤ ꯃꯊꯨꯟꯗ ꯊꯦꯡꯉꯒ ꯑꯉꯧꯕꯗꯨꯅ ꯑꯃꯨꯛ ꯁꯣꯟꯅ ꯃꯊꯪꯅꯦꯕꯀꯣ ꯃꯊꯪꯗꯣ ꯑꯀꯨꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯀꯣ ꯁꯤꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯍꯧꯒꯠꯇꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯥꯏꯗꯣ ꯍꯧꯒꯠꯇꯒꯤ ꯇꯧꯕꯗ ꯑꯀꯨꯡꯒꯃꯨ ꯃꯥꯅ ꯍꯧꯒꯠꯇꯒꯤ ꯇꯧꯕꯗꯣ ꯎꯕꯗꯨꯒꯅꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯊꯧꯔꯤꯕ ꯑꯅꯤꯁꯤꯅꯅꯦꯀꯣ ꯃꯆꯤꯟ ꯃꯧꯄꯥꯁꯤꯅꯅꯦ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯛꯄꯗꯨꯅꯦ ꯍꯥꯏꯌꯦꯕꯀꯣ ꯊꯣꯝꯖꯤꯜꯂꯛꯄꯗꯨꯒꯅꯦ ꯅꯨꯄꯥꯗꯣ ꯁꯤꯕꯅꯦꯕ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗꯨꯅꯀꯣ ꯉꯁꯤ ꯅꯨꯄꯥꯗꯣ ꯒꯥꯔꯤꯅ ꯊꯦꯡꯉꯩꯗ ꯎꯔꯤꯕꯅꯤ ꯀꯅꯥꯅꯣꯃ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯄꯞ ꯆꯦꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯂꯧꯈꯠꯄꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯍꯤꯡꯖꯒꯗꯕꯅꯦꯕꯀꯣ ꯃꯥꯗꯣ ꯉꯁꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯖꯒꯗꯕꯅꯦꯕ ꯃꯃꯥꯗꯨꯗꯒꯤ ꯃꯆꯥꯗꯣ ꯁꯦꯞ ꯑꯣꯏꯗꯕꯅꯦꯕ ꯃꯃꯥꯗꯨꯅꯉꯁꯤ ꯀꯞꯄꯤꯕꯗꯣ ꯀꯞꯄꯣꯏꯗꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗꯨꯒꯗꯤ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯗ꯭ꯔꯦ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯗꯨꯗꯒꯤ ꯔꯤꯜꯁ ꯁꯦꯝꯗꯅ ꯂꯩꯔꯦ ꯌꯦꯡꯉꯨ ꯃꯤꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯟꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯔꯤꯉꯩ ꯃꯇꯝꯁꯤꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯑꯦꯗꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯈꯪꯗꯦ ꯅꯪ ꯈꯪꯗꯦ ꯃꯥ ꯈꯪꯗꯦ ꯖꯣꯍꯣ ꯄꯨꯝꯅꯃꯛꯁꯦꯀꯣ ꯃꯤ ꯑꯃꯅ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯌꯨꯀꯣ ꯁꯤꯒꯨꯝꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯥꯡꯅ ꯐꯪꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯃꯇꯣꯝꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯂꯟꯗꯨꯃꯕꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯨꯟꯕꯤꯈ꯭ꯔꯦ ꯃꯆꯥꯕꯨ ꯃꯃꯥ ꯑꯃꯅꯅꯦ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯂꯟ ꯍꯥꯏꯅ ꯈꯟꯅꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯤꯅꯅꯦ ꯂꯛꯈꯤꯒꯤ ꯔꯨꯞꯅꯦꯅ ꯍꯥꯏꯅꯩꯀꯣ ꯑꯗꯨꯕꯨ ꯂꯛꯈꯤꯒꯤ ꯔꯨꯞ ꯑꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯂꯟꯒꯤ ꯔꯨꯞ ꯑꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯏꯁꯣꯔꯅ ꯁꯦꯝꯃꯒ ꯊꯥꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯤꯃꯨꯛꯇ ꯍꯤꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯤꯡꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯑꯄꯤꯕ ꯄꯨꯟꯁꯤꯗꯣ ꯇꯥꯕꯅꯤ ꯃꯌꯥꯝ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤꯀꯣ ꯑꯗꯣ ꯉꯁꯤ ꯅꯨꯄꯥꯗꯨꯒꯤꯁꯨ ꯆꯍꯤ 18 ꯐꯥꯎꯗ ꯍꯤꯡꯉꯨ ꯍꯥꯏꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯌꯥꯝ ꯇꯤꯟꯅꯅ ꯆꯍꯤ 18 ꯇꯤꯟꯅꯅ ꯂꯩꯔꯨ ꯍꯥꯏꯅ ꯇꯝꯃꯝꯕꯗꯒꯤ ꯃꯥꯁꯦ ꯉꯁꯤ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯁꯦꯀꯣ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯊꯧꯗꯣꯛꯁꯤꯅ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯗꯕ ꯀꯌꯥ ꯐꯥꯎꯍꯧꯔꯤ ꯑꯗꯨꯒ ꯎꯕꯤꯍꯧꯔꯤꯕ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯌꯦꯡꯕꯤꯍꯧꯗꯕ ꯍꯥꯏꯕꯁꯦ ꯍꯦꯜꯞ ꯇꯧꯕꯤꯍꯧꯗꯕ ꯍꯥꯏꯕꯁꯦ ꯃꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯔꯥꯟꯅꯦ ꯑꯗꯨꯅ ꯃꯤꯔꯝꯒꯤ ꯋꯥ ꯂꯩꯇꯦ ꯏꯔꯝꯒꯤ ꯋꯥ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯏꯔꯝꯗꯁꯨ ꯊꯣꯛꯀꯅꯤ ꯃꯤꯔꯝꯗꯁꯨ ꯊꯣꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯌꯥꯝꯒꯤ
ꯃꯐꯝꯗ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯃꯛ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯅꯀꯣ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯁꯤꯒꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯤꯒꯩꯁꯨ ꯍꯦꯟꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯑꯗꯨꯝ ꯄꯨꯈꯠꯆꯔꯛꯀꯅꯤꯗꯣ ꯄꯨꯈꯠꯆꯔꯛꯏ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯔꯤꯕ ꯅꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯃꯤ ꯑꯋꯥꯕ ꯑꯃ ꯇꯥꯔꯕꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯨꯝꯕ ꯃꯇꯦꯡ ꯇꯧꯈꯤꯕ ꯃꯇꯝꯗ ꯙꯔꯃ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯅꯦ ꯑꯍꯣꯡꯕ ꯂꯥꯛꯇꯣꯔꯤꯃꯤ ꯙꯔꯃꯗ ꯐꯖꯧ ꯁꯥꯖꯠꯇ ꯆꯨꯝꯃꯨ ꯂꯝꯆꯠꯇ ꯆꯨꯝꯃꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯗ ꯋꯥꯍꯩ ꯈꯣꯟꯗꯥ ꯀꯔꯝꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯒꯅꯤ ꯕꯦꯕꯥꯔ ꯀꯔꯝꯕ ꯕꯦꯕꯥꯔꯗ ꯑꯍꯟ ꯑꯃꯗ ꯋꯥ ꯉꯥꯡꯒꯅꯤ ꯀꯔꯝꯕ ꯁꯥꯖꯠ ꯆꯠꯀꯅꯤ ꯀꯔꯝꯕ ꯁꯛꯇꯝ ꯎꯠꯀꯅꯤ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯒ ꯑꯍꯟꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯣ ꯂꯧꯁꯜꯂꯨ ꯃꯌꯥꯝꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯇꯝꯃꯤꯟꯅꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯟꯅꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯇꯥꯎꯟꯗ ꯈꯪꯗꯦ ꯃꯦꯟ ꯁꯣꯔꯣꯛꯇ ꯈꯪꯗꯦ ꯑꯃꯗ ꯂꯝꯕꯦꯟꯗ ꯑꯗꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯃꯣꯕꯥꯏꯜ ꯅꯝꯕꯅ ꯂꯨꯗꯦ ꯃꯣꯕꯥꯏꯜ ꯅꯝꯍꯧꯔꯤꯕꯗꯣ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯔꯤꯕꯗꯣ ꯅꯪ ꯉꯥꯏꯍꯥꯛꯀꯤ ꯚꯥꯏꯔꯦꯜꯒꯤꯗꯃꯛꯇꯅꯦꯕ ꯍꯥꯏꯗꯤꯀꯣ ꯑꯗꯨꯕꯨ ꯚꯥꯏꯔꯦꯜꯗꯨꯗꯤ ꯀꯣꯟꯅ ꯆꯠꯄꯁꯨ ꯌꯥꯏꯑꯕꯀꯣ ꯉꯁꯤ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯑꯋꯥꯕ ꯇꯥꯔꯕ ꯃꯤ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯇꯥꯔꯒꯗꯤꯀꯣ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯄꯥꯡꯗ꯭ꯔꯤꯉꯩꯗ ꯚꯥꯏꯔꯦꯜ ꯆꯠꯅꯕꯒꯤ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯩꯗꯤꯅꯦ ꯄꯥꯡꯉꯨꯔꯒꯅꯦ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯗꯣ ꯃꯤꯅ ꯚꯤꯗꯤꯑꯣ ꯅꯝꯃ ꯊꯥꯗꯣꯔꯛꯄꯗꯣ ꯑꯗꯨꯒꯅꯦꯕ ꯅꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯇꯣꯔꯤꯁꯦ ꯑꯗꯨꯒꯅꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯗꯣꯔꯤꯁꯦꯀꯣ ꯉꯁꯥꯏꯒꯤ ꯅꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯀꯥꯟꯅꯍꯧꯗ꯭ꯔꯦꯕ ꯃꯤꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤꯉꯩ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯀꯥꯟꯅꯍꯧꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯅꯈꯣꯏꯗꯣ ꯍꯥꯃꯦꯟꯅ ꯃꯤꯒꯤ ꯈꯣꯟꯊꯤ ꯋꯥꯊꯤ ꯑꯗꯨꯒꯨꯝꯕ ꯆꯥꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ